Odisha train accident ki paudi mayam na tabiram lagani aduga maram su khara khanglam lagani madudi train ahumni oikiba accident aduda Howrah dagi Coromandel Express na chatkiba track adudagi thaiduna track amada chatlubana lambi duda yot ngakti awba train ama leptuna lermi maduda thenglopani train ki speed 128 km/h ni hai thenglaba ki tungda train ki bogi sing chaithokuna leiringai atop train amana amuk laktuna thenglaki adu erbadi kari oiramgani haibato makha dali jari wari sing asi dagi khara mak bhapta bi kani accident at chani ke bamiyo kya ki machin ki opam khara malda dagi sabana ko bi nupi amana ma gi machano pa ashraf 26 years kini chennai da chatpani mana machano pa gi asi bhakchang upamikupta gyan mangduna haitaki mayam na ising kikpi seba tobi mana mit pangkhalak pada o khongna kaplaga hairaki onthung na pikraba isu sing lehori karam no aigi iraibak accident adu yauki ba mi amana hai ai karam na hinglaki bono khangdi tasing na tebadu natraga angel natraga farista laglaga kan khiboiram gani mikup tu da khanghaudana oikiba pibam do nupa amana asumna hai magi mathak na mi kaya marom na nanduna lairami mana kyan lakpada kai toiraba train manungda igi itani train adu da yauki ba mi punamaki wari amamni role amamni makoina hai madugi saktam do mikap miracle do punsine lairingai kawbungam loi kanagumba ki khut yaude kanagumba ki khong yaude kanagumba ki kok yaudre mi kharadi chapkhiba nankhiba maramna gas sijanaraga kaktura putharak pataki mahausa gumna coromandel train fully speed na nokchuk pangna putharami madugi train ado yamnamak popular train ni amasung aduki matik mi chinna tonglammi numit ado even reservation car singchu pumpun phunna tongli matamado numit changba sangdri khajik khajik mamsille haibadi around 7 PM haibaduni train manungda chai lassi pan ama lauduna yonba kanglup na yonari passenger kharana wari dalup nari kharana mobile da taundari kana na su khalam loi adum oikini khanghaudana asi khayata miu kyamuruk changkini oisa ki balasor haidi mofam sida thokhi bani train station dagi yamna lap to mofam ni accident asi mamsil laklaba tanjara thokhi bana rescue tawbada awaba mayoknaki local missing na yamna kan rescue tawbada saruk yaki tapna asi bhakchang sing puthorak laga pareng san hipalaba tungda balasor town da leba holamada asi basing shift tawduna thamlaba tungda magi anakpa mi sing laklaga masak khangbagi thabak chathanki asi bakharadi thibada yamna waki bagi walai accident oire haibagi paw tabaga laknaki ba kaya gi marakta mama macha lukra oihorobi nupi kaya suri makhoi punamak adugi mikap miracle yanghai tahidi hai aduga accident adudagi kaigumba amat tawdana hinghoba mi singsu yaudaba natti makoi masamak su haiba ngamnadi matau karamna hinghoba no haibado makoi na tongminaramba kayadi leikidre hinghoba nupa mana asumna hai nongtilgi pung 3 tarakpa siwaida akan ba khonjela mataki adudagi train lepkhri mapanda thoktuna yengbada leiramliba saktam du ubda thajaba ngamkhidi kok ngauki Odisha ki balasor sidamak yum oiba nupa amasu train accident aduda yauki mingna ramchandar madi kaisu thoilokpa tawdi hai adubu maga machanupa chahi pan suba amaga tongminarakpani machanupa do kapna thiduna leramki police ki nakta sanglaga hanki police na siduna tariba mi singi maithong hanglaga yanghanki thiba phangdana koichat chatpagi wari aubana lirakhi asigumba wari kaya thankhre train accident adugi matungda seat thangnana phamlamba kaya dang sikhraga natraga sok pankhraga manaktuba phamlamba kanagumba kaisu tohodaba yauri khudam hoina bihar gi sani koba ama mana hai aina gyan tarakpada hospital de lerami asiba hakchang sing mok ta thamki mi kaya gi saktam kaiduna satkre masak lak paware magi anak pa mi singna maphimaro lenglaga sakhangna ba honaki grel coach factory gi CEO aduna hai train track ta gi nantharaga on thaba khak oiram labati asuk sathina soklamloi adubu atop train amana amukka akan bi speed amada thomjalakhibana oikhibani phibam sadaba thodogado now coming in the main point of the accident railway mantri Ashwini Vaishnav na hai accident the railway track interlocking system haina lai madugi maramna oibe accident ni Coromandel Express na magi main line the cheli opposite direction dagi Jaspantpur Howrah super fast train chalakli side loop lines lai loop line khuding da pot puba goods train ani lepli Coromandel train na loop line the green signal phangbadagi changkhiba se masini accident ki main point
So green signal matou karamna tanjawda lakhibano masidani inquiry coromandel derail oikraba tungda jataduna leiringe Jaswantpur express na amuk ana thomlamki exact maram karino puthokna be investigation haujik mak chathari adubu railway board na OBI hariba maram kharadi kariguma accident site asida permission yaudana laibak ka tawbada important oiba wire kaklam labadi automatic interlocking system the problem OBI anisu maram na signal and telecommunication department the suribanu nupa aduna thabak subada negligence natraga soikiba green light atopada pigadaba aduna onaduna atop line the pikiba tarabati aduga aroipada terrorist activity oibasu yai terrorist singna railway staff ko manung dala tuna duna adugumba thabak thokhanba oibagi chance lei real reason thorakti haujik CBI inquiry chathari masiki real reason lakhigani